Connect News Media Tabiriba Singbutaram Okchari. May Ahumda, Manipur kanglupki Irangi Chahi ama fakhre. Manipur Irangi Chahi ama fakhibada Miyam amadi loop singna Tongan ba mingthol sing thonduna Irang asigi kumon thoram sing pangthok naki. Tongan ba mafam singda Ireibak iramdam ngak senbada thawaina pontha oikraba maitai athobi pumnamaki mafamda haikat lekat tamnaki. Delhi dasu Manipur Irangi Chahi ama fakhibada Global Solidarity Call for Justice haina mingthonduna Irang asigi kumon pangthoki. Ay wahi pareng amakakang di karakadurbe MP do na hayan biyo matang karakadurbe MP do da ay na hayan janing basa mayam na hainari BJP halakani ade Congress lakani mayam hainari kay gumba BJP naga hala aba karakadurbe MLA do da ay na MP do da ay hayaning basa Honorable Prime Minister sahab aikoy Manipur da mi shibadi tokthok khidana sansiba hore aduna san kanbong tangdi lakpiu na ne andaki kagadurbe MLA duna amtangdi haibo senuko aduga kuki khulai paibasingna megi tang ahumda horkiba Irangi Chahi pharaklaba phawbada tangdu leitadaba phibam asida thamoi soklaba ima taretna lu koktuna lamdam asida ing tappa hanjalaknaba cycle rally ama awang sekmaidagi kangla phawba chatki. Kham thengna wanarba matam asida nupi oibigi leiteng amadi gun oiriba sam phawba kokthokliba asi lamdam asida nupi oibisingna ke mongna leiba amadi lu nanna leiba adu phanglaktaba asida awaba phongdokpani haina ima taretna haiki. Manipur Irang asigi chahi ama hokrabasu state asida maitai amadi kuki jomi singi marakta tension leptri nongmai bom makho leptri misimina thokli. Irang asi hokraba matungda state asigi CM na mangjongna na khanghodre security gi ahoba laikre haina haiki adubu ngasi chahi ama phakraba phawda lengakna mangjongna na khanghodre security gi ahoba laikre haiba phibamduda adumak hanjinduna laikhiba yakhigadra masi achobo wahang amani mamang chahi me ahumdagi haukiba kanglupki Irang asida hauzik phawda miyoi chanidagi henba laikhidre aduga Lising yang kay nipan dagi henbana mayum makai thadok na duna relief camp singda awaba khang duna lainari relief camp ta lairiba singna makhoi ba punsi chupa relief camp ta adumak thambiraga dauribra haina wahang hangnari state asigi law and order gi fibam aduki matik phatri micham miyam dilaradana jet security ga loinana lairiba state asigi CM haukiba chahi amada kuki jomi singi area da amang atai yengsinna ba phawba chatpa ngamdri Misam singna kangpokpi amadi torbung lan mangamnadri state asida society khong khang chaire office oiro hospital oiro mafam amatada government gi system leitabaga manari sarkar gi circular gi mataida government office singda employee sing masing suna uba phangdri kuki namna taba district oiro natraga maitaina namna taba lambi sorokta khulai paiba mi sing uba phangli state asida tongan ba lo leiba mali state asi saruk ani khaidokuna leiri kuki jomi sing hojik imphal da lakpa ngamdri aduga singi mafam singda leiba maitei singna makhoi gi yum ingkhol pumba thadokna khre Manipur gi punna district tara tarukta kuki singna maru oina Chorachandpur Kangpokpi Chandel Fairjol amadi Tengnopal district ki kha thangba ching singda leinari aduga Imphal Valley gi Vishnupur Thobal Imphal East amadi Imphal West ta maitei singna dominant tauri May anida Masakhang daba militant organization gi miyoi singna Chorachandpur gi Salbong khunda leiba SBI branch ta loot tauki hauzik pre-plan robbery asigi investigation tauri masida mapangal kallaba logi khut adu Chorachandpur da yawungamdri masi state asida bank loot tawbagi ahanba thodok nate masigi mamang da su bank loot tawbagi thodok kyarak thokre masina manghan ga dauri basi kanadano chahi ama helaba kanglupki Irang asina khwaidigi wahalliba chi Nomagi su nomlaga chara taliba sentok lambi leitaba mi singi nakta sunanaba thabak phangnadre chana thangnanaba potchegi mamal atya phangna wangkhalakli nomagi su nomlaga chana rambasing makhoi gi khwang thudekpaga chap manari aduga khwaidigi challenging oiribadi relief camp singda lainariba masagi anaba leba patient sing makhoi gi kharcha karamna pugadawri
मखोई की प्रॉपर हेल्थ केयर ख्वाइदगी चैलेंजिंग ओइरी सरकार की हेल्थ स्कीम सिगी मताइदा कैंसर अमदी डायबिटीज न चिंग नारीब मीसिंगी प्रॉपर ट्रीटमेंट फंगब ngamnadri ट्रीटमेंट फंगलबसु पैसा यामना चंगमना मदुगी खर्चा पुथोकप ngamnadri कनागुंबा मियोय अमा ऑपरेशन तौबदा सेनखाई की मतेंग लौनरी सरकार की हेल्थ फैसिलिटी सिंग पाक सन्ना संदोकप मथौ तारी मणिपुर इरांग असिगी सीरियस केस 13 की इन्वेस्टिगेशन हौजिक CBI न तौरी हौखिबा चहिदा सुप्रीम कोर्ट ता मणिपुर सरकार न हाइकी इरांग असिदा केस 5,995 फाइल तौकी अदुगा मियोय 3,695 कस्टडी दा थमकी मणिपुर कांगलुपकी इरांग असिगी चही अमा फाखिबदा mangjabadi masing thingamdri thogdo asida miyoi kunthra ngasi su thiba phangdri chahi amagi irang asina lebak asida manghan taaliba asi khud thektuna pabada loibana roi manipur ki itihas da irang asi haukhiba me gi tang ahum asi amamba numit ama oina ningsingduna lehoragani mang takhiba nungsiraba imungi miyoi sing sena khaina khibagi damak aduga atopa nakal amadana thongna phana imaleba ki damak नोकना थवाई थादोकपा ngamba अथौबा मपारी सिंगी कथोकपबु निंगसिंगना होरगनी अदुबु तोंgjabadi अमत लैते इरांग असिदा करी तोंgjabage हाइबदुदी लाकदोरिबा जून 3 दा खंगलगनी वीडियो सिदा ngasi gi di matang asoi फावबदंग थागसरी